आकाशवाणी इम्फाल R.K. गोरानी ना पाव पाजरी अहनबदा मरोइबा पाव मुख्यमंत्री नोंथोमें बिरेन सिंह हाइरी राज्य सा मतम चुप्पगी ओइना तंगदु लेतानबा पुरकनबा केंद्र अमसु राज्य सरकार न कन होनरी मणिपुर इंडिजिनस पीपल कल्चरल एक्सचेंज फेस्टिवल ngasiदगी कामजोंग जिला की सादोंग दहौरगनी अमसुंग ngaksen मंत्रालय अमदी हिंदुस्तानी एरोनॉटिक्स लिमिटेड ना 12 Su 13 MKL एयरक्राफ्ट अमदी मसीगी मसाक मतुमसिंग लेननबा यानेसी अमा सही तौनख्रे मुख्यमंत्री नोंथोमें बिरेन सिंह हाइरी राज्य असिदा हौजिक थोलिबा तंगदु लेतादा फिबम असि केंद्र अमसु राज्य सरकारना मतम चुप्पगी ओइना वारोसिन पुरकनबा कन होनरी अदुमोइनमक मसीगी वारोसिन पुरकनबा होनबा हाइबसे मतम संगनी राज्य असि पुलिस स्टेशन तरुण कोन मफम सिंगदा अमुहन अपस्पा थमजिलकपगी मतंगदा श्री बिरेन हाई राज्य सरकारना केंद्र सरकारदा हाइरिबा मफम सिंग असिदगी अपस्पा लकथोकपिनबा हाइजख्रे राज्य असिदा शांति अमसु तंगदु लेताबा पुरकनबा सरकार होनरिबसते मियामनसु तेंबांगमिनबा मुख्यमंत्री ना अपील तौखी मुख्यमंत्री हाई नुपीसिंगी सुनोंबा अमदि काथोकपा असिबु खंगदोना राज्य सरकारना नुपीसिंगी ओइबा याइफा थौरंग स्कीम इमा नोंथांगलेम याइफा तेंबांग स्कीम हौदोक्तुना sei nifugi mathakta leiba thabak phangdaba nupi singda selgi tengbang oina tha thagi lupa samnga piri ngarang pangthokiba nupi la thromda wangang bada sri biren hai lamdam asigi senmit londa nupi sina lawriba thaudang yengduna raija asigi jila ayambada ima kaithel sing sare राइजस की मियाम असोय अंगाम थोक्तनब अमदि तोंगान बहिरम सिंगदा नुपि सिंगना थौना फन लौरिबा थौदांग मसु मुख्यमंत्री ना थागत फोंदोखी मसिद नतना नुपि सिंगना कला संस्कृति साना खोनाबा समाज के थबक थौरम सिंग सेनमिलोन अमदि इमुंग मनिंग एबा थबक थौरम सिंगदा अचोबा थौदांग लौदुना लाकली मसिगी दमक मखोगी मफमदा तविमल खंगबस उतली हाइना मुख्यमंत्री ना मखा ताखी नुपीला नुमित पालन थौरंग मरी लेनना सिंगजमई सुपरमार्केट ngarang leima chanu nawa tengbanglup singjamai singa mathak chongtham lekaina sinduna lemna langbi kema ma pangthokre kema duda anaba singda langba galoinana hidak langthak singchu lemna yen thokhi Manipur Indigenous Peoples Cultural Exchange Festival ngasidagi kamjong jilagi sadong dahoragani Festival asi Manipur United by Diversity haibi hiramda Indigenous Peoples Forum Manipur na rajyogi tourism vibhag ka punna sinbani Niminini sathagadaba festival asigi dama rajyogi Manipur State Transport na miyam chatho chachin tawboda khudong chananaba moirang khomda leiba MSD complex agi gari ani thaurang tauri Niminini sathagadaba festival asida tongan phurup singi jagoi isei singsu utkani Nai Setna 3.0 National Gender Campaign haini mithonba National Campaign TC College ke multipurpose hall dangarang pangthokre campaign edu college asigi teachers education amsung social work na sinduna nupi singda sakti piba amadi gender based violence meng thamduna pangthokpani tharomdu da teaching non teaching amdi mahiro yawna punna mi isa ma yang khairom na saru yakhi tabiriba pawasi akashbani Imphal dagini Ngaksel Mantralaya amadi Hindustan Aeronautics Limited anigi marakta 12 Su 13 MKL aircraft amadi masigi masak sing lainabagi damak lupa koti lising tarahomdoi samngagi yanasi ama sai taunakre Mantralaya na hai masi laibak asig oina ngaksel gilamda Indian Air Force ki mapangal hena kangkat hanabani aircraft asi sabada laibak asigi defense industry ki masak matum sada hubunitoi dasmik taruk yaugani केंद्र के साइंस एंड टेक्नोलॉजी मंत्री डॉक्टर जितेंद्र सिंह ने सभापति ओइदर न्यू दिल्ली दा बायोटेक्नोलॉजी रिसर्च एंड इनोवेशन काउंसिल की अनिरुद्ध सुबह सही की जनरल मीटिंग पांगथोखरे न्यू दिल्ली दा ngarang पांगथोखिबा मीटिंग अदुदा डॉक्टर जितेंद्र ने हाई बेलोर के क्रिस्टियन मेडिकल कॉलेज दा बायोटेक्नोलॉजी विभाग की तेंगबांग लोइनेना हेमोफिलिया के जीन थेरापी माइ पांगना पांगथोखरे मसी न्यू इंग्लैंड जर्नल सो रिपोर्ट तौखरे मंत्री ना भारत के बायोटेक्नोलॉजी सेक्टर की अनोब खोंचत की मतंग दसो फोंगदोखी थरोम अदुदा मंत्री ना BRIC के सही के रिपोर्ट I3C BRIC RCD PIC प्रोग्राम बोसर अमदी BRIC एलुमनाई पोर्टल सो हंगदोखी सरकार हाइरी प्रधानमंत्री उज्ज्वला योजना 2.0 की मखाद इंग्लिशनी कोलहुमदे कुनमरी दगी लिसिंगनी कुनमंगा कुनतरुक फावबा चाकथोनमा गैस के कनेक्शन कोटी मा लाख हुंपु पीनबा पांदम थमकिबदु ngανkhатna yobangam khre
Lok Sabha danga aiba sirol pireduna Kendra ke Petroleum amasung Natural Gas ke Rajya Mantri Suresh Gopi na hai sarkarna English ni kun manga kuntaruk phawpada phangnaba thamkiba pandam madu sahi asigi July dangan khana yoba ngamkhre sarkar ki thoksil asina leibak asta gas ki sak thongbagi mising sada humpuni to hengatle magna hai Ujwala scheme masi lising neta taruke me thad hawdo khibani anba face da me koti ni panda gas ki connection pinaba thamkiba panda madu inglising taramapan gi September da phangmangam khi Punjab Police amadi Border Security Force ki apunba kangbu amana ngarang nungthil Amritsar gi Jasro manakta thiba humbagi thabak chathabada drug lalon memi ani fare makhoi dige sel oina amadi ate polom kya phagat pangam khi Farbe mi ani makhatan sijina bagidama Punjab Police ta sinakre Bharat ke Grand Master Domaraj Gokesta Maleng in a quite na oiba chess champion oire Singapore da pangthokpa FIDA World Championship ta mahangna China gi sanaroi ding liren bu thoido champion oikhibani sei tarani pan khaktang ngai riba Gokesta championship asida point 8.5 manga fangki aduga maki lamba China gi sanaroi ding liren point 6.5 manga fangkibani ngasi phongwa pause simaroi pausing dam hauzik Khaidem Geetchandra leire Geetchandra Thagachari Gorani Nupilan Nixing Thorum Park Sanna Pangthok Hibagi Pawna tongan ba pausing ngasi Manipur do phongba pause singi maroi ba pausing oina phongnari Nupilan Nixing Thorum Pangthok Hibagi pause tongan ba mong da headline tawduna Hwelan Paw Naharogi Thogdang Isel Express Manipur News Sana Laiba Pognafam People's Chronicle Sangai Express Manipuri amasung English edition Imphal Free Press Ganfew Mail Tamenglong Times Morning Bell amadi Manipur Mail pause sing asida phongnari Churachandpur lamge wahauda khul ani gi miyoi sing nongmei na kaptuna hatok na ramgadore haiba paw Hwelan Pawge ani shuba headline tawri Irang asi complex amendment tap hek pai ba yadawagi matam changbani permanent solution purakna ba honari haina nahalgi thodang pause gi hanba headline tawri Isel Express da imagi maira lusingbi Sujata Devi police na detain tawduna thamlure pendaba phongdorli haina phongli Union Cabinet na One Nation One Election Bill pass tawkre Parliament miphamda puthokadawri haiba paw amasu Manipur News ki ani shuba headline tawri paw asi sana laibak Sangai Express English edition dasu ahan balamaida maroiba pawena phongli Jiribam gi Narayanpur Maitai Khulda bom sizinaduna Mitai gi yum ama thugai khre haiba paw ponufam pawse gi ahan balamaida phongli Sadong Festival gi mangoina na LDA na hi khudul tam khre haiba paw amasu People's Chronicle gi ahan balamaida maroiba pawena phongli paw asiga manaba paw Imphal Free Press pawse gi ahan balamaida maroiba pawena phongli Bosiam gi employees sing pen down strike chathari mahiroi sing gi khalaga association na mi pairi haina Sangai Express Manipuri edition gi anchor kalam da phongli Fishery Scheme gi outreach campaign pangthok kibagi paw Manipur Mail gi ahan balamaida maroiba pawena phongli Jinami Bemandra Anishuba Jeme Olympic hawdok kibagi paw Hills Hornbill Express gi ahan balamaida maroiba pawena phongli Manipur gi Santosh Trophy team Imphal thadok kibagi paw se yambagi sports kalam da phongnari nga laibada mapanda chatliba yamlaba senpham hanthana honasi haina Balkrishna phongdokhiba wafam amasu saralaibak pause gi ahan balamaida maroiba pawoina phongli Manipur gi nupi singi thauna bu siam na thagat khre waroi purakbada matam changani haiba pawna Sangai Express Manipuri edition gi ahan ba headline tawduna phongli Gorani Thagat chari Geetchandra hauzik aroibada maroiba paw amukhana Mukhyamantri Nongthombam Biren hairi Rajya asta matam chupagi oina tangdu leitaba puraknaba Kendram Rajya Sarkarna kanna honari Manipur Indigenous People Cultural Exchange Festival ngasidagi Kamjong Jilla gi Sadong da horagani amasung ngaksel mantralay amadi Hindustan Aeronautics Limited na 12 Su 13 MKL aircraft amadi masi masa mathumsing lainanaba yana se ama sahi tawnakre pawloi jare